ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄ ꯂꯧꯃꯤꯁꯤꯡ ꯑꯣꯛꯈꯣꯡꯗ ꯀꯞꯅꯕ ꯌꯥꯎꯔꯦ꯫ ꯒ꯭ꯌꯥꯅꯟꯗ ꯅꯥꯎꯔꯦꯝ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯆꯨꯈꯤꯕꯗꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯂꯧꯃꯤꯁꯤꯡꯗ ꯆꯥꯎꯅ ꯁꯩꯊꯦꯡ ꯐꯪꯂꯦ꯫ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯛꯆꯤꯡ ꯈꯨꯅꯧꯗꯁꯨ ꯊꯥꯕꯤ, ꯃꯥꯏꯔꯦꯜ, ꯇꯔꯕꯨꯖ, ꯆꯨꯖꯥꯛ, ꯈꯣꯡꯗ꯭ꯔꯨꯝ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯊꯥꯗꯨꯅ ꯐꯥꯔꯝ ꯇꯧꯕ ꯃꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯃꯥꯡꯕ ꯍꯧꯔꯛꯄꯗ ꯂꯧꯃꯤꯁꯤꯡ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯑꯣꯛꯈꯣꯡꯗ ꯀꯞꯄ ꯌꯥꯎꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯍꯛꯊꯦꯡꯅꯅ ꯆꯠꯂꯨꯕꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯤꯡꯊꯪꯕ ꯄꯥꯠꯇ ꯊꯥꯕꯤ, ꯃꯥꯏꯔꯦꯜ, ꯇꯔꯕꯨꯖ, ꯈꯣꯡꯗ꯭ꯔꯨꯝ, ꯆꯨꯖꯥꯛ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯊꯥꯗꯨꯅ ꯐꯥꯔꯝ ꯇꯧꯕ ꯃꯐꯝꯁꯤꯡꯗ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯄꯠ ꯄꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯃꯗꯤ ꯏꯁꯤꯡ ꯃꯔꯛꯇ ꯂꯧꯃꯤꯁꯤꯡꯅ ꯃꯤ ꯅꯦꯛꯇꯨꯅ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯍꯦꯛꯂꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯧꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯀꯛꯆꯤꯡ ꯈꯨꯅꯧ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯊꯥꯕꯤ, ꯃꯥꯏꯔꯦꯜ, ꯇꯔꯕꯨꯖ, ꯆꯨꯖꯥꯛ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯀꯌꯥꯒꯤ ꯐꯥꯔꯝ ꯇꯧꯗꯨꯅ ꯄꯣꯠꯊꯣꯛ ꯀꯌꯥ ꯄꯨꯊꯣꯛꯄꯗ ꯃꯅꯤꯄꯨꯔꯗ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯆꯨꯈꯤꯕ ꯑꯀꯟꯕ ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯥꯔꯝꯁꯤꯡ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯊꯥꯈꯤꯕ ꯄꯣꯠꯁꯤꯡ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯏꯁꯤꯡ ꯃꯔꯛꯇꯒꯤ ꯍꯦꯛꯄ ꯈꯔ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯣꯟꯐꯝ ꯂꯩꯇꯕꯒꯤ ꯑꯆꯧꯕ ꯑꯋꯥꯕ ꯑꯃꯒꯁꯨ ꯃꯥꯌꯣꯛꯅꯔꯝꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯂꯧꯃꯤꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯂꯧꯃꯤꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯗꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯁꯦꯜ ꯄꯨꯔꯒ ꯏꯪꯈꯣꯜ ꯀꯣꯏꯕ ꯂꯧꯃꯤ ꯀꯌꯥꯗꯤ ꯃꯊꯪꯒꯤ ꯆꯍꯤꯁꯤꯡꯗ ꯃꯈꯥ ꯇꯥꯅ ꯐꯥꯔꯝ ꯇꯧꯕ ꯉꯝꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯍꯥꯏꯅ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯔꯕ ꯂꯧꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯃꯩꯇꯩꯒꯤ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯒꯤ ꯈꯨꯟꯗꯤꯟ ꯄꯨꯡ ꯅꯠꯇꯦ ꯄꯥꯟꯊꯧ꯫ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠꯇꯤ ꯂꯦꯡꯗꯅ ꯃꯤꯄꯥꯟ ꯇꯥꯡꯗꯅ ꯂꯩꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯖꯣꯈꯠꯂꯁꯤ꯫ ꯀꯔꯤꯒꯤ ꯂꯥꯏꯗ ꯁꯥꯎꯒꯗꯧꯔꯤꯕꯅꯣ? ꯂꯥꯏꯕꯨ ꯊꯧꯑꯣꯏꯗ꯭ꯔꯒꯅ ꯂꯩꯖꯔꯛꯂꯤꯕ ꯐꯨꯔꯨꯞꯄꯨꯁꯨ ꯀꯔꯤꯒꯤ ꯊꯧꯑꯣꯏꯗ꯭ꯔꯤꯕꯅꯣ? ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯝꯒꯗꯕꯅꯤ꯫ ꯏꯁꯥꯅ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯩꯁꯤꯡ ꯏꯁꯥꯅ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ꯫ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯍꯩ ꯉꯥꯛꯄ ꯉꯝꯅꯅꯕ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅ ꯂꯥꯏ ꯑꯣꯏꯕ ꯄꯥꯟꯊꯧꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯟꯊꯧꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯩꯉꯥꯛꯂꯣꯟꯒꯤ ꯃꯅꯨꯡꯗ ꯉꯥꯛꯂꯒ ꯆꯠꯄꯗꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯄꯥꯡꯒꯜ ꯀꯟꯒꯅꯤ꯫ ꯂꯥꯏꯔꯕꯅ ꯍꯨꯟꯕ ꯃꯤꯍꯨꯜꯒ ꯏꯅꯥꯛ ꯈꯨꯟꯕꯅ ꯍꯨꯟꯕ ꯃꯤꯍꯨꯜꯒ ꯈꯦꯟꯅꯕ ꯂꯩ, ꯑꯗꯨꯕꯨ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯀꯟꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯁꯣꯏꯗꯅ ꯈꯟꯊꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯕꯗ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯐꯨꯔꯨꯞ ꯌꯥꯎꯗꯕ ꯌꯥꯔꯣꯏ꯫ ꯃꯤꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯂꯩꯉꯥꯛꯅ ꯃꯁꯛ ꯈꯪꯕ ꯑꯣꯏꯗ꯭ꯔꯤ꯫ ꯃꯤꯀꯣꯛ ꯊꯤꯕꯗ ꯃꯤꯇꯩ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯔ ꯌꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯙꯥꯔ ꯀꯥꯔꯗꯇ ꯃꯤꯇꯩ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯌꯥꯎꯔꯛꯄ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯤꯇꯩ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯆꯨꯛꯃꯔꯤ ꯑꯣꯏꯔꯤꯕ ꯀꯥꯎꯕ꯭ꯔꯨ ꯂꯦꯟ, ꯃꯥꯔꯖꯤꯡ ꯂꯦꯟ, ꯊꯥꯡꯖꯤꯡ ꯂꯦꯟ ꯑꯃꯁꯨꯡ ꯋꯥꯡꯕ꯭ꯔꯦꯟ ꯂꯦꯟꯅꯤ ꯍꯥꯏꯔꯗꯨꯅ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯅ ꯃꯤꯒꯤ ꯂꯥꯏꯅꯤꯡ ꯄꯨꯊꯣꯛꯂꯒ ꯉꯥꯡꯂꯣꯏꯗꯕꯅꯤ꯫ ꯃꯤꯇꯩ ꯐꯨꯔꯨꯞꯄꯨ ꯈꯣꯡꯅꯦꯠꯐꯝꯗ ꯊꯝꯂꯒ ꯉꯥꯡꯄꯁꯨ ꯆꯨꯝꯂꯣꯏ꯫ ꯃꯤꯇꯩꯁꯤꯡꯗꯤ ꯃꯤꯇꯩꯒꯤ ꯈꯛꯇ ꯉꯥꯡꯒꯗꯕꯅꯤ꯫ ꯃꯤ ꯍꯨꯜꯂꯒ ꯉꯥꯡꯂꯣꯏꯗꯕꯅꯤ꯫ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯄꯜꯂꯒ ꯑꯩꯒꯤ ꯐꯨꯔꯨꯞ ꯌꯣꯛꯈꯠꯀꯗꯕ ꯅꯠꯇꯦ꯫ ꯃꯤꯇꯩꯒꯤ ꯃꯤꯡꯊꯣꯜꯁꯤꯡ ꯂꯣꯏꯅꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯔꯛꯄꯅ ꯃꯤꯇꯩꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯦꯡ ꯇꯥꯍꯜꯂꯛꯄꯅꯤ꯫ ꯃꯩꯇꯩ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅꯃꯛ ꯃꯤꯇꯩꯅꯤ ꯍꯥꯏꯒꯅꯤ, ꯑꯗꯨꯕꯨ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯗꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯆꯠ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯌꯦꯠꯅꯗꯨꯅ ꯂꯥꯛꯂꯕꯁꯨ ꯃꯩꯇꯩꯒꯤ ꯁꯤꯟꯊꯥ ꯄꯥꯡꯗꯨꯅ ꯂꯥꯛꯂꯒꯗꯤ ꯁꯣꯏꯗꯅ ꯃꯤꯑꯣꯏꯗꯨ ꯃꯩꯇꯩ ꯑꯣꯏꯔꯛꯀꯅꯤ꯫ ꯂꯥꯏꯅꯤꯡ ꯄꯨꯕ ꯃꯥꯟꯅꯕ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯣꯏꯃꯤꯟꯅꯔꯁꯤ꯫ ꯈꯨꯎ ꯂꯩꯇꯥꯕ ꯈꯨꯕꯥꯛ ꯇꯔꯥ ꯆꯪꯖꯧꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕꯁꯤ ꯃꯩꯇꯩꯂꯣꯟꯅꯤ꯫ ꯂꯣꯜꯌꯥꯟ ꯌꯥꯎꯗꯦ꯫ ꯃꯩꯇꯩꯒꯤ ꯋꯥꯍꯩ ꯈꯣꯟꯊꯣꯛ, ꯋꯥꯍꯩꯒꯤ ꯃꯌꯦꯛ ꯑꯋꯥꯠꯄ ꯂꯩꯇꯕ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯟꯅꯤ꯫ ꯃꯥꯂꯦꯝ ꯂꯩꯆꯦꯝꯂꯦꯟꯒꯤ ꯃꯥꯔꯖꯤꯡ, ꯀꯥꯎꯕ꯭ꯔꯨ, ꯊꯥꯡꯖꯤꯡ, ꯋꯥꯡꯕ꯭ꯔꯦꯟ ꯍꯥꯏꯕꯁꯤ ꯂꯥꯏ ꯂꯦꯟꯒꯤ ꯈꯨꯕꯝꯅꯤ꯫ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠꯀꯤ ꯍꯧꯐꯝ ꯂꯥꯏꯐꯝꯂꯦꯟꯁꯤꯡꯅꯤ꯫ ꯃꯤꯇꯣꯞ ꯃꯤꯌꯥꯟꯒꯤ ꯈꯨꯟꯗꯤꯟ ꯄꯨꯡ ꯅꯠꯇꯦ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤ ꯈꯨꯟꯊꯣꯛ ꯃꯤꯌꯦꯜ ꯆꯟꯅ ꯂꯩꯔꯤꯕ ꯈꯨꯟꯊꯣꯛ ꯃꯤꯔꯦꯜ ꯆꯟꯅ ꯂꯩꯔꯤꯕ ꯊꯥꯡꯖꯤꯡ ꯂꯥꯏꯐꯝꯂꯦꯟꯅꯤ꯫ ꯃꯩꯇꯩꯒꯤ ꯌꯦꯜꯍꯧ ꯈꯨꯕꯝ ꯀꯟꯕ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯧ ꯁꯤꯟꯊꯥꯅꯤ꯫ ꯂꯩꯃꯤꯟꯅꯕ ꯑꯔꯩꯕꯗꯤ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯕ ꯌꯥꯏ, ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯐꯝꯂꯦꯟꯗꯤ ꯌꯦꯟꯊꯣꯛꯅꯕ ꯌꯥꯗꯦ꯫ ꯂꯥꯏꯒꯤ ꯈꯨꯕꯝ ꯌꯦꯟꯊꯣꯛꯅꯕ ꯌꯥꯗꯦ꯫ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯄꯠꯄ ꯄꯨꯝꯕ ꯂꯩꯇꯦ꯫ ꯏꯁꯥꯒꯤ ꯂꯥꯏꯅꯤꯡ ꯈꯨꯕꯝꯗꯤ ꯌꯦꯟꯊꯣꯛꯅꯕꯁꯨ ꯌꯥꯔꯣꯏ꯫ ꯌꯦꯜꯍꯧ ꯈꯨꯟꯊꯣꯛꯂꯣꯟꯗ ꯍꯥꯟꯅ ꯇꯥꯔꯛꯄ ꯃꯩꯅ ꯋꯥꯏ ꯇꯥꯡꯅ ꯁꯝ ꯆꯨꯈꯣꯡ ꯃꯔꯤ ꯂꯥꯏꯅꯤꯡ ꯈꯨꯕꯝ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯀꯟꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯗꯦꯝ ꯀꯣꯂꯦꯖꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯁꯩꯌꯦꯗ ꯑꯍꯃꯗ ꯑꯦꯋꯥꯔꯗ ꯄꯤꯔꯛꯂꯦ꯫ ꯙꯅꯃꯟꯖꯨꯔꯤ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁ ꯏꯝꯐꯥꯜꯒꯤ ꯍꯤꯁꯇꯣꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯁꯩꯌꯦꯗ ꯑꯍꯃꯗꯇ ꯔꯥꯖꯤꯕ ꯒꯥꯟꯙꯤ ꯒ꯭ꯂꯣꯕꯦꯜ ꯑꯦꯛꯁꯂꯦꯟꯁ ꯑꯦꯋꯥꯔꯗ ꯐꯥꯎꯟꯗꯦꯁꯟꯅ ꯃꯍꯥꯛꯅ ꯑꯦꯖꯨꯀꯦꯁꯅꯤꯁꯠ ꯑꯃ ꯑꯣꯏꯅ ꯄꯤꯈꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯑꯦꯆꯤꯞꯃꯦꯟꯠꯁꯤꯡꯕꯨ ꯁꯛꯈꯪꯂꯗꯨꯅ ꯔꯥꯖꯤꯕ ꯒꯥꯟꯙꯤ ꯒ꯭ꯂꯣꯕꯦꯜ ꯑꯦꯛꯁꯂꯦꯟꯁ ꯑꯦꯋꯥꯔꯗ 2022 ꯄꯤꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯦꯋꯥꯔꯗ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯔꯥꯖꯤꯕ ꯒꯥꯟꯙꯤꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯥꯒꯤ ꯗꯦꯠ ꯑꯦꯅꯤꯚꯔꯁꯔꯤꯒ ꯃꯔꯤ ꯂꯩꯅꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯐꯥꯛ ꯍꯣꯇꯦꯜꯗ ꯄꯥꯡꯊꯣꯛꯈꯤꯕ 23ꯁꯨꯕ ꯔꯥꯖꯤꯕ ꯒꯥꯟꯙꯤ ꯒ꯭ꯂꯣꯕꯦꯜ ꯑꯦꯛꯁꯂꯦꯟꯁ ꯑꯦꯋꯥꯔꯗ ꯁꯦꯔꯦꯃꯣꯅꯤ 2022ꯗ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯁꯤꯡꯗ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥꯗꯁꯨ ꯒ꯭ꯂꯣꯕꯦꯜ ꯑꯦꯛꯁꯂꯦꯟꯁ ꯑꯦꯋꯥꯔꯗ ꯑꯁꯤ ꯈꯨꯠꯁꯤꯟꯅꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯍꯥꯏꯔꯤ꯫
loinana thawram asigi manung channa National Integration and Role of Media habasda foundation asina sinduna seminar amasu pangthoke haire Assam ke ising isau da sikhiba masing tara mari sukre yoi lak tarit hena isau ki awa pamayungnare Assam da ising isau ki phibam asi hena sathiba maung amata leire hara ising thumlam taba area kaya amanong na ising thumjalak pagi yoi lak tarit hena laifam leidre isau amasung landslide na sikhiba masing tara mari sukre isau asina maram oraga Assam ke district kun mapanda ising thumjin badage Hausung pabda miyoi lak tarit lising taraga tarit samanga laifam leidre miyoi lising marfuga taruk sadet humbudra ni thoina tongan ba relief camp chahum ni fuga humtoi da sangsapam lauduna leire masing matakta hinba relief distribution center samri ni fuga mathoi hangdokre Assam State Disaster Management Authority ki maike digi phongdokibada isau na maram oraga thokpa yadan leiramba miyoi lising kunga mathoi sanipan marfuga mari rescue tawre Dima Hausa district dagi hokiban benini asigi manungda Indian Air Force ki mating kalute na miyoi chani humfuga mapan rescue tawraga shelter da pura kre ISRO ki special team amana drone amasung satellite data sinaduna Dima Hausa da ichau amasung landslide kya jamna amanga da thogalle habidu ki survey sa thaba hukre State government ki maike digi Kasar district amasung Dima Hausa district da ichau na awa bananglaba miyoi sing relief ki damak hen balupa crore ani allot tawkre isau na maram oraga communication link fail oiki basingado restore tawna ba jamna kana hodari Northeastern Frontier Railway na Hojagi District Authority ga khosam naraga desdaga dugi isau na awa bananglaba miyoi sing rescue amasung relief ki akhanaba train ba service tawba hokre kozorum ki train asi Hojai dagi Jamuna mu phawba isau na awa bananglaba miyoi sing adu ki chana thakna ba basong no bagi takai fadan sin nakadaba item sing adu puduna Hojagi railway track ta sangjapab lawri sing adu da yan thokba hokre Maragasida Reliance Jio na isau amasung landslide na awa pananglaba mafam sing adu da leitiba telephone network asigi customer sing na marinigi oina ultimate plan amala thokre hariba plan asigi matungina unlimited call free oibaga loinena nongmada GB 1.5 data lemna piri masigi matakta nongmada SMS chamba lemna piri makatarakwa atopa editorial gi kalam amada mauna mangkre aibagi wakat State asida jamna toina thokpa anggoiningai oiba thodok ama haiba tarabadi mauna ama mangkre haibasni print amasung electronic social network na singbada yamna toina tongan ba mafum kya daki mauna ama jumdagi thokibadagi hanjalaktre mana thokiba batamda set kilit kiba fi ki masuna singba haiduna navi edu kana gumbana thengna birabadi manak na police station da natragana mapuroibada pawpibi haibagi thodok watok sing asina nupi ki thak hanthana bagi asoba maram ama oirak diba asi laibak thibane Mauna mangkre hai duna print amasung electronic media ki khudangda khagan bagal hoina concerned police department da missing report pi duna thinering charakda mayum palaba masa leraba nupa amada chele abeki wathok sing asina khonai asige nubi singi mafam da lerakiba awang ba thaki kai khomna basing atu mangana da bagi maram oirakle lamcha thaksi khasi manglaba nupi khojok kharana lamdam asigi nupi khonai bo sak jakring amana cheng cheng ko kama manghan bagi thawdo satharkuni lawe Mauna mangki bagi wathok sing batang dan naina ningai oiribadi mangkhre hariba mauna sing marwaina midai janu ningol sina chaksa yothak nat ki oiba chanabi lining manadaba nan local sing mayang amati muslim sing na ayambo oivana khonai agi sakta mangna amati missing anthana bagi asoba maram oidaba nate masina maram oraga ngasi makfur pasigi yellow missing da ki mitop sing na masing hiandu na yellow missing gi kangkul mutki gadawre habagi kholawgi taiguna ba moire Midai nufi sing chanura amasung mauna sing da kari gidamak atopa kang luki nupa sing da yumpan ba pam lebana haibagi maram kunai gidamak jaifanar ba chen chokli ba CSO sing marwaina nupi gi tongan ba lup sing da naina duna thidok pa galoina matam chana thinghauna da ba thawang lakhot lahudra midai nupi sing gi mafam da malem gi myam na thamli ba ikai khumda ba sing mangki ba natna ubada hangoi ba thorak pa yai midai nupi chanu bu oigera mauna bu oigera atopa kang luki myo sing da mayum pan ki ba sing ado ayamana mapunsi chupagi khunda leidana laikiba uba ipang phangde midai nupi chanubu oigera mauna bu oigera atopa kanglu ki miyoi singta mai panki basing ado ayamana mapunsi chupagi khunda leidana laikiba uba ipang phangde ayamana ot nairaka tanthok pirakle natragna brothel house da jon thoklam le haibagi wathok sing chu toina thokle lamdam asida mauna mangkhre abiki wathok pu chanabi amakum toina tholakliba asina maram oraga lamdam asigi nupi khudimak lamjan jawdaba ngakta uhalakliba asi Mapuroiba amati mani makusina tathi da wena tabi badagira natagana karamba wakal londa mapuroiba amasung sira pamasa sing hundok lamlaga ato bajati ki nupa tamayim pan bagi thabak sa thabai basi khwaidagi hantaba thaki lechat oiba tanatana maramdam gi chanabi bo singnabane makoi sing aduna mapuroiba amati masa hundok lamlaga ato ba jati ki nupa da mayim pan bagi thabak sa thaba matamda
Hingbada awaba amata mayuknadana nungaiba punsi rule amata hingbagi wafam uba fangde. Hena laira chutanaba nomagi hati hati suraga hingba ayamanu oibana lamchat jawdabagi thawngni haimanba thogloi. Intermarriages aibadi kangrup manadaba miyoiga charau morongnabada akaiba leite. Tawbadaba Manipurgi yellow missing wanadi mitop sinamasing henkibagi achobo wathok leibana. Nubi sing nato panopada jumpan ba forki yenglag lepat chome. Mauna sing atop pada jumpan bagi sanabi asimagde. Nubi gilam set mang tarapadagi oigani thajai. Arabida content singa sikimar uiba pau khara asipa pau tamjariba Manipur local news YouTube channel asidagi yangpiriba punaba pathagasari. Channel asana tumda kana rabadi subscribe to video sana subscribe to biro koloinana like and share to so kabi namakpo amagana thagasari.